Marangching Ningkhaibada Micham Yaona Meeoi Ningkhaibada Fumjinkhre Asiba Hakchang Nipan Phangle Taraga Nipan Rescue Tawkhre NDRF SDRF ki team sing nami kan bagi thabak haukhre haukiba hingnong yaida none district ki manung chanba Marangching part 5 ta leiba Tupul Yard Railway Construction Camp area da yamna chawna ching Ningkhaibagi thokdokta Territorial Army ki personnel sing railway ki staff amasung Micham manga Yaona yamdrabada Meeoi Ningkhaibada rom lainung da Fumjinkhre haina mi paina re tamthiraba thokdok adu dagi Meeoi nipan gi asiba hakchang phangba ngamkhre Rescue operation chathabada Meeoi taraga nipan kanba ngamkhre atopa Meeoi Ningkhaibada thiba khangdre ching Ningkhaibada putharakpa laibak amasung jau kayana izai turel gi ichel thatlare thokdok thokpham dagi phangba pauna hai ngahan nongyai matungda mapam aduda akanba nong subaga loinana singthaktagi chaurangna meter sangma rom hena pak chauna singthaktagi nungjau Laikom lainang singa loinana pulap oina Ningkhaibada mapam aduda laiba territorial army gi camp aduga loinana mapam aduda ladiba camp sing pulap laibak manungda Fumjinkhibane loinana madugi laibak aduna chingkhongda cheliba izai turel gi isel thatlubani haikhe mapam aduda lariba territorial army gi camp adu major amana lusinglaga punna personnel nifugum doi laibane loinana maduga punna laiminaba tai camp singda laiba Meeoi kayasu laibakna Fumjinbada yaukhre haire Hauzik Pawada Thokdok Thokpham adudagi Territorial Army ki personnel taret amasung BSC Infra Private Limited ki Meeoi amagi asiba hakchang Yaona punna hakchang nipan phangba ngamkhre asokpa Meeoi taraga nipan na kanba ngamkhre laibak thiba thokdok aduda laikhidraba Territorial Army ki personnel sing adude Milan Tamang Seri Lepcha Diwangkar Thapa Shankar Setri Benjamin Rai MD Jairul Haq amasung Marcus Gurungne Loinana laikhidraba BSC company ge sinmi adugi maming na Gopal Fukan kawi haire laibak manungda Fumjinkhibada sing adugi manungda Marangching 5 tege Lungpuilan Gondamai apokpa Maidinglung Thoisinliu mapuroiba Lungpuilan Godanmai Kabamgai Godanmai apokpa Lungaifun Sunthuiliu mapuroiba Kabamgai Godanmai amasung makhuigi machanupe Jian Thauliu ge hakchang phangba ngamdana leire masiga loinana Northeastern Frontier Railway gi engineer ahom BIPL gi Meeoi ahom Territorial Army gi post commander oiriba major ama yauna personnel kungataru BSC Infra Private Limited ki Meeoi taraga taret ki haksang yauna punna Meeoi Ningkhaibada gi haksang haujuk phawba thiba khangdana leire sing Ningkhaibada gi thokdok aduna maram oiraga izai turel gi ichel ngarang ahingdagi thingduna leirakiba du laibak sing senthakibada gi turel gi ichel amukhanna Hanjinkhre haire Thokdok thokpham aduda Manipur lenga ki maikaidagi State Health Department tagi ambulance taruk amasung Mediland gi ambulance manga changsinduna asokapan sing amasung asiana yauriba sing adugi mateng pangle ambulance taraga mathoi asida doctor ani amasung nurse ani na mathau taure asokpa sing Imphal gi Rims Hospital da purakhre haire asibak sang sing aduna Jenims mokta postmortem taunabagi damak purakhre haire mafam adudagi phangba pauna hai nongsing gi phibam phattaba amasung ka hena Mambana rescue operation chathabada kudong sadaba laibana numidangi matamda rescue operation chathaba lepkhre ngasi ayuk anganbadagi hauna rescue operation makha chathagi gani haire none district ki manung chanbada lediba Marangching part 5 ta thokiba achauba ching Ningkhaibagi thokdok aduge phibam prime minister na yangsinkhre prime minister na Twitter da thagalakpa post amana hai chief minister N Biren ga wari sanaduna laibak thiraba landslide adugi oiriba phibam ase khangle laibak thiraba thokdok aduda awaba taraba singidamak center na angamba thakta mateng pangane loinana awaba taraba sing adugidamak taibang mapuda thongni re thokdok aduda laikhidraba singi imung manunggi awaba da saruk yare loinana asok apan nanglaba sing adusu athubada phagalakpa oirasanu haike railway minister ga wari sanakhre Manipur gi Tupul railway station manakta thokiba ching Ningkhaibagi thokdok adugi matangda chief minister N Biren amsung railway minister Aswini Vaishnav ka telephone gi khuthangda wari sanakhre hauzik mi kanbagi thabak leptana chathari haina phongdokle governor na nungaitaba phongdorokle haukiba chayol ama rom asida leptana sukhiba nongna maram oiraga Tupul Yard Railway Construction Camp da ching Ningkhaibada ge misi mina nangkhiba masung asokapan nangkhiba ne thokdok aduda laikhidraba singi imung manungna nanghoriba awabada saruk yari amasung makhoigi thawaibu ingna signa thambinaba mapuda thawne re Loinana laibak thiba thokdok aduda asok apan nanglaba singsu athuba matamda phagalakpa oirasanu haike Congress ki team Changsinkhre Marangching part 5 ta thokiba ching Ningkhaibagi thokdok thogliba mafam aduda
Manipur Pradesh Congress Committee ki President K Megachandra Lusingba mihut kangbu ama changsinkhre phibam adu yengsilaba tungda MPCC ki President Megachandra na hai Ningkhaibada sida railway platform amasung station waina sagaliba sige chada yangkhairom amangata thokre haina railway gi official singna phongdorok le laibak thiba thokdok asida laikhidraba miyoi singi imung manungna nanghoriba awabada Congress ki maikei dagi saruk yare loinana asok apan nangkraba singbu athuba matamda phibam phagalakpa oisanu haina taibang mapugi maphamda thongni ri haikhe haujik laibak manungda phumjinduna leiriba miyoi sing asigi haksang thibagi thabak hena yangsilhananaba Prime Minister na mijeng sanghaninge loinana state asigi chawkhat thorang ki thabak mateng pangnanaba lakliba miyoi sing asigi dama Congress na angamba thakta mateng panggani haikhe CM na landslide ki phibam hakthengna yengsinkhre laikhidraba singda lak manga asokpana lising yangkhai piragani laukthokre single use plastic ngasi dagi thinglaga ne amukhak sizinaba yaba plastic ki polam sing laibak asigi mafam pumnamakta ngasi dagi thinglaga ne masiga loinana Tengnopal district ki waina athingba sina konsingadaba polam sing laukthokre Tengnopal gi deputy commissioner na thoki bacherol amana hai district asida Myanmar dagi plastic ki khaw puslakpa yararoi district asida micron 75 dagi hena paba cherang khaw amata sizinaba yaroi loinana mathangi chahi 2023 gi January amadagi hauna micron 120 gi makhada leiba cherang khaw amata sizinaba yararoi masida sunatana nakong sengdongnaba plastic ki chai balloon ge plastic na saba makhok plastic ki firal mithai ki makhok plastic na saba ice cream ge stick ake amok da sizinaba plastic ki polam sing plastic cup plate glass chamas thang straw tray chebau gi makhum churut upu amade micron chama dagi hena paba plastic ke banner amata sizinaba yararoi haire Jitendro Sogatpa Singa nanau misi gi sem kiba JSC ga Cherap Court ki complex ta ungkhatna khre Police custody da laikhidavani haiba arambam nanau gi misi da senari be accused Jitendro ge bail application ama ngarang su district annexation just Imphal West na ayab pi khidre accused ki council gi maike dagi tharakpa bail application adu khanabada maike anima ki miyoi sing sharuk yakhe petitioner amadi accused ki maike dagi thamlakpa wafam sing ningthina taraba matung da court ki maike dagi makha taba hearing chathanaba July 12 da matam lepkhe misi asigi postmortem report laglaba matung da makha taba hearing pangthokani haina su court na thamkhe loinuna accused ki council na tharakiba bail application adu ayaba pikhi dei amaromda bail hearing asibu khanana ba yawba lakpa maikai ani maki miyoi singi marakta ungkhana bugi thokdok ama su thokhe hearing asi loiraba matung court tagi thorakpa matamda accused oiriba SI Jitendro ge imung manunggi miyoi sing amadi laikhidraba arambam nanauge imung manungge miyoi singa gi marakta fazadaba wahi khonda sizinaba yawi haiduna law khongduna ngaiha ungkhanabagi fibam ama thorakhe Bel khana badu loiraduna court manung dagi thoraklaga complex asigi manung dana nauge JSC gi miyoi sing laina khe matang aduda court manung da lairiba Jitendro gi imung manung ge miyoi sing su thorakhe loinana tanja aduda maikai ani gi marakta law khongba hawraktuna khanabagi phibam amada lakhe adubu matam chana mafam aduda lairiba Imphal West District Police ke SDPO na lusingba nupi personnel yawba kangbu amana irang adubu ningthina laksinduna maikai ani gi marakta hena asokapan yahun khide tungda miyoi sing adu court complex tagi tanthokhe Kaibulamjau National Park Fumjinkhre Moirang khunokda Heritage Park hongkhibagi wahogdage miyam horoktuna Kaibulamjau National Park solon sinduna khongjang changsinkhre thogdok ase ngarang ayuk pung 10 rom tarakpa duaida thokhibane Kaibulamjau da sagani haina toramba Heritage Park pu Moirang khunokda hongkhibabu yaningda baphongdoktuna miyamna Kaibulamjau National Park ki gate solon sinduna thamlubane Tungda Forest Department ki miyoi singna police ka khusam naduna gate ki so adu thugai duna hangdok lubadage nungthil pung ani ga minute 30 rom taba matam da khoisaung raba miyamna amuga na haurak gate mamang da mai thaba lambi tawkhai bana chingba khongjang kaya marum changsil lakhiba nei thogdok asigi matang da Sangai Protection and Conservation Committee ki convener KH Sanatom bana hai Kaibulamjau ki miyam khanghandana khongjai ngamba chingu reserve forest amadi wildlife sanctuary oina laukthokuna Khulasibu sensitive zone oina khandoktuna thamlambane masina maram oiduna mafam asida Heritage Park saba yaroi haina lainga ki mari lainaba singna phongdorokle adubu sensitive zone oiriba Moirang khunauge area da park ase sanaba thaurang torokpa haibase khulasigi miyambu laingakna namthak tawbani haina lowe health card saba thingkhre official oidaba lanai agent sing amade NGO singna lainga ki ayaba yauduna chief minister gi haksel gi tengbang CMHT amasung Pradhan Mantri Jan Arogya Yojana PMJAY ge
हेल्थ कार्ड साबदा थिंगबा थमख्रे मणिपुर लेंगा की हेल्थ सर्विसेस की डायरेक्टर के राजोना थोकपा पब्लिक नोटिस अमना हाई लेंगा की अयाबा याउदुना लनाई एनजीओ सिंह अमसुंग ऑफिशियल ओइदबे एजेंट सिंगना CMHT अमसुंग PMJAY के हेल्थ कार्ड असे मखोई मसागी ओइजबा खर खकीदमक साबगी पाव अमसुंग हिरमसिग मरी लेनबा वीडियो सिंग सोशल मीडिया दा थागतपगी पाव थेंगनरे असिगुम्बा थवोंग असी मणिपुर लेंगा स्टेट नोडल सेल अमसुंग स्टेट हेल्थ अथॉरिटी ना हक्चिन लौवे मरम असिदगी ISA एनरोलमेंट ऑपरेटर अमसुंग कमन सर्विस सेंटर सिंगना असिगुम्बा ऑफिशियल ओइदबा एजेंट लनाई NGO सिंगना CMHT अमसुंग PMJAY गे हेल्थ कार्ड साबदा मरी लेनबा अथॉरिटी सिंग हाइबदे CMHT गिना हेल्थ सर्विसेस की डायरेक्टर अमसुंग PMJAY गिना स्टेट हेल्थ एजेंसी गी CEO दगी अयाबा लौगदबने हक्सेल की कार्ड असी साननबगीदमक यामद्रबदा इमुंग अमगी मियोय अमना सुंगसोई सोइदना इनरोलमेंट काउंटर नत्रगा कमन सर्विस सेंटर सिंग दा सत्कदबने वाफम सिंग असी ngaktaba mari lenaba NGO natraga official oidaba agent sing legal action phawba lawgani haire notice aduna makha tana hai official oidaba agent sing NGO natraga CSO singi mihut singna state health authority natraga state nodal cell dagi mangjongna ayaba yaudana miyam tinba function dasu hairiba health card sing haibade CMHT amade PMJAY ge card yanthokpa yaroi loinana hagsel gi card sing asigidamag enrollment taunanaba miyam da khanganbo oina social media da video clip sing thagatuna publicity tawbasu yaroi karigumba tawramlabade official oidaba agent amadi NGO sing adugi matakta cyber crime eki makhada legal action lawgane amaronda kanagumba miyoi singna CMHT amasung PMJAY ge matangda akupa marol khangninglabassu toll free number 1800 1032-015 natraga Jenims Rims District Hospital sing amasung Directorate of Health Services ke CMHT amasung PMJAY gi counter da haktheng nan satuna khangbi yu haina su notice aduna makha tare kaithel dagi thamset charuba mapa macha Rims Hospital yorure lambi matai da potpham phambi sing dage thamset leiraga charuba mapa macha makok ngawba yauna layong sing ulakpadage Rims Hospital da laika narure Miyam na thamset leiraga chaba matam da section naba Food Safety Administration Imphal West ke designated officer Texam Brojendro Khavana phongdokhre thamset leiraga charu budage hospital da laika naruba sing adude Imphal West district ki manung chanba akham awang lekai dage Ningthaujam Ibomcha sahi nifuga mapan amasung mahaki machanupa Ningthaujam James sahi 13 ne thogdok aduge matang da Ningthaujam Ibomcha na hai thamset adu ngarang ayuk pung 3 minute kunthra rom taba matam da Uripo Kentin Lairak Machungi Mayong na badala riba oil pump nakal da lambi matay da ahal lamana yolambadagi Lairaga Yum da pubane Yum yoraba matung da mahaki machanupa James ka makoy ani thamset adu khoklaga chakhe thamset maru khara chaba horakbada hainadaba mahawama phaurakpaga loinana kok ngawbagi layong ulakhe maduga manaba layong machanupa dasu ulakpadagi thamset adu makha tana chakhi de loinana Rims Hospital da lakhibani haikhe Hospital yauraba matungda doctor singna hida kaptuna layeng satharaba matungda makhoi hospital dagi halakhibani haikhe paugi mipamaduda designated officer Food Safety Administration Medical Directorate Texam Brojendro Khavana hai thamset sabadagi hospital da laikanabagi pau phangbadagi Food Safety gi administration gi team amana spot satuna yengsilure thamset charuba miyoi singa suwari sanare mahakna hai thamset adu da yengba matamda maru sing adu da pinna thinbagumba मान बखरा उब फंगे अदुबु थमसेट मरु खुदिंगमक्ता येतुंग गुंबना थिन बाहाइबसिदि ओइथोक लॉय अदुबु थमसेट हेक्साबग कोक ngawba फावरगलिबासि थमसेट सिंग अदुदा केमिकल गी ओइबे हिदाक सिंग चोपसिनबा नत्रगा स्वाइबदगी चोंगबदा ओइगनि हाइना थाजै मियामना थमसेट सिंग चाबा मतमदा यारिबा मखै सेक्शन बिनाबा अपील तौखे मखोइना चारुइ हाइदिबा थमसेट सिंग असि RD विंग कैंपस ता लरिबा State Food Testing Laboratory da tharaga changyeng tawraga kari polam sing yawbagi khangdokna bohodraga ni haikhe Slopeland College of Teachers Education na NAAC accreditation phangba lamdam sigi ahanba B.Ed College oire Slopeland College of Teachers Education Sol Biles Khongjomna Manipur ge B.Ed College singi manungda National Assessment and Accreditation Council NAAC ge accreditation phangba ahanba B.Ed College oire haina college asigi principal Nahakpam Babulin na phongdorok le Aroi bada tabiri bapum na magpo thagat jare